Lamphel Labour PDG Subcom Residential Complex and Wang with the Mui Kern Amayum Gumna Samdok Sadok Omlet Marilene Singing Chandre. Perjol District Manung Senba Parbung Amadi Luntung Lands Area Dige Security Force na Mar People's Conventions Democratic Mui ini Haiba Cadre Yamlopa Kulai Konan Fagale. Amasung Z Sangtung's Area Veterans Taruk Suba Shadow Health District Veterans Sporty Champion Oike. Kurumzri, as the Manipuri Powing Tabri Sing Taramok Sobolo in a pow, Sandon Pizere. Lamphel Leba PDG Subcom Residential Complex the Leba, Mui Sing America, and Giwang with that Mui Kerna, Mayungumna, Samdok Sadokle, Marilene Singing Sindre, Masina Complex Asi Hangi structured Homoka Lakle. As TV News na complex asida yang selu matamda mathol anikalta leiba makala dukan warga matak yum oina leigidaba complex ase mathak amadi nakalda mioi kharna semdok namongda sema amadi mathol sagarpagi thabak fawu chatharli hana leramba complex ase building sing amaga sauna khenaba ure dukan kharadi mayungumna dukan mamangda inkol koisinba fawu yaure Nauna Sagar Pakras Yori, Mamang Lanki Matamdigi, Hona, Hosiki Langak Fawn, a Fibo Masi Yansin lady, complex a cigar with the lady by Mui Karnadi, PDG complex a say, Mapu Pandagum, Satar Libatong a sea, Langak Namatam Sana, Yansin the Badagi, Asoba Swibini, Haiba, Masago Boba from Tamale. Amrom the PDG Secretary Quaisam, Gyanisona, PDG complex Hosi Ohomaka Laklibasi Niamgi Wang on the Satar Batabo Oibana, Subsan Action Longana Batabo, Packet Bahore Fondorley. Lamphel ba Subcom Residential Complex ni Subcom Residential Complex gi magi terms and conditions gi matungina asai any structure hana sarmi structure je masdegi champuk sajan kai toba adagi common portion da individual LOT na sina ba khotpa amta yadabni niung gi matungina any case in Karigumba swapping to Moina Kras Santok Singin Kratok Hargasu return permission ama Sangi. Other return permission Lautana Sariba Santok Singin Tauriba Matakta vertical expansion Tauriba or horizontal expansion Tauriba high reversing Loina illegally Masi Equina Amkana Masi action long no ba mamang du cover paper the masi to pigun jam phong grabli adu sum masi to bu se lepte lep to maram sina sagi khoigi usiki Subcom Residential Complex ki magi design da akai ba lakani adu masi koi action long no ba yam thuna khoigi engineer thadar kotana kram kamba dukan singno identify to no khoi yam thuna honan ba khoi madu take up tongni soitana PDG Sena Kanglol gi wang wada sengwa sagali basing ase masama khangna thu matamda hanigi mong da thamna ba hona bana phabo oigini haina PDG Secretary Koizam Gyanisor makatana fondrole Subcom Residential Complex di structurally akagi do ba adumba situation yamna ubu phange adum masi khoigi LOT Subcom Residential Complex ki LOT singna masi khangbiraga isa na thuna sirok binaba ai ojigi koi ISTB gi khudang da ai mayam ta appeal tawjari otherwise saying PDA na koi action ro tamta hena aduna damage hoigini isa gi property singje aduna matam dairing da yam thuna masi sidok binaba adi koina su kai sirok tragadi koina legal action koi court chatna legal action moigi lease ka kai ki myam se kaknaba adu situation bo du europe ai elotisna masi Subcom Residential Complex se mayam gi ni individual gi apam ba mong du to ba ya te habise masi tang bab taminarga isa na ji alter to gi shampok gi mayam se masi thuna dismantle to buna afabo igini habise ai thamjage PDG Subcom Residential Complex asida niamlana sengwa sagali basing loktokani haribasu housing labor complex asige ohongba kaya asida PDA na kadai fawa thawna laina packet kani hariba thabasi packet pa ngonggadoribano haibasi wangama oire
Ferjol District ki manung senba parvung amadi Lungtulans area da Surasampur sector ki makada leba Aina Battalion na Mars ki tang tarang marida Park sanati bohum ki tabuk setabada Mar People's Conventions Democratic ke mioini haiba ki adur taret yamlaba kulaiga loina na fagal hari fagalaba singa dudi rifle M4 magazine ani AK-56 rifle mari magazine tarani thoi AK-56 की मरु सनी हुम्पुनी थोय M4 की नोमई मरु सामतरा कैनवुड रेडियो सेट अहुम बैग अहुम कंप्यूटर डेस्क अहुम मोबाइल फोन अनि बोलेरो अमा तथा DI अमा अमदी पेंसिल सेल्स बैटरी कुन्नी हरी फारब मियो एमदी पोलम सिंग अदु सुरसंपु पुलिस ता सिनक्र हरी मेडिकल डायरेक्टोरेट की मखादा लेबर स्कूल ऑफ A&M FSW की कैफिंग्स एंड लैम्प लाइटिंग सेरेमनी ngasi Sanaketilda Leba Nurses Hostel number 1 Fangtokre, Tormoduda Health Services ke Director K. Rajo, Additional Director P. Shamsundar, Janimski Nursing Superintendent P. Nandhoni Yaunamio Kanasaraki, Nursing School Principal T.A.'s Radis Yamna, Yamna Lirba Nursing School Asi Labor Staff Sing Regular Oidamana Kudungsar Gama Unrihaki, Health Services ki Director Dr. K. Rajona, Nurse ki Sinpam Lady Singna Akankanwa Amadi Yakna Batamdana Matoda Puning Sangutangai for the Haiki. Ketang Sotana Leba, Sagi teaching staff to Warzu, contract Nato Iba, the building Pasitaba, Nunan, the Watpa, Samaitana, infrastructure Patabasi, vehicle Lagi, Waliba Mayamasi, we can mine it over Yagata Gateway, what is again, the building Matan, so I know the Pukasabaki. When repairing innovation ka low na kotra koy handa kra packer padi hore masi same ka dabadi am yaba masi yam chana le masi gi ai jum gyan menam ma ba tori yam same da bi yam mi dai ba aduna tanar ga masi matam ta koy packer si Post-harvest processing and packaging of fruits and vegetable ki matangda numitor ni sung sathigaba skill training program ama KVK Sandel ki holda Autonomous District Council Sandel ki member SS Manglen Mongsang nang si hogdokre trainee nefuromna sarugaba thormoda KVK Sandel ki senior scientist Dr. Deepak Singh amadi Monsang Spankabiles ki DS Bihari Mongsang susuraki Ngarang New Zealand gi Mox Anida Nomai Captain Bedemioi Nefuga Mapal Si Kiba Madi Kaya Amana Asofan Nangan Kiba Todo to the Senavani Haiba Australian citizen Sahi Kunipan Rom Suraba Brantons Harrisons Torrance Koba Mioyama Farba Matung Dangasi Christers District Court of Putokre Mark Makatana Apple Gitang Mangada Amukana New Zealand gi South Islands Cities High Court of Putokani Hari Nampalong Kaitel degi Pusilakpani Haiba Yungang Bottle Control Rom More Police Amadi More Commando na Pare Lupala Amakai Rongi Oigada Yungang Singadu Port Hondo Honin Toba Muemana Pusilakibani Hari Tawal District Excise Department Apunba Enforcement Team na Langway Tells Maning Lekaida Sataba Draft Yungomadi Yusumada Season of Polum Sing Fagal Hari Polum Sing Aduga Kwana Fagalaba Mu Adunga Si Yaripok Excise Ki Office Ta Paumi Sing Mamang Putokre Manipur da hauzi oriba hepatitis C gi matang nomi goiba state levels sensitizations workshop ama singwaram da leba classic grande da pangthokre community network for empowerment cornerstone na pangthokba torom aduda Manipur da leriba tuan ba media house ki mioi sing suraki hepatitis po miamgi haksel ga mari leina ba issue mo oina mafung pana khangana na panam da pangthokba workshop aduga mari leina na call gi project coordinator promote ningombam na hepatitis CSC malengoina soba setheng mo oire mioi millions kaya laina asi setheng fangle Manipur gi oina su akanaba mieng ama sangbagi matam lakpadagi media sing na logo da thodang matang da workshop si pangthokni haiki kon gi president Nalinikanta Rajkumar na fondo kibada matamamada malemgi oina TB malaria amadi HIV AIDS singba laina singa simiam da suba saitheng piba laina orambadagi hauzikte karamakai control to bangamle mara asida hepatitis C na naba mioigi masingde leptan hangalakli malengo oina World Health Organization gi reporta million humbudra mathoi nabada subnatagi sada manga khak masana khangna naba oiri Manipur gi oina su drug users singi marakta sada nepuma palamadi misam miam dana sada amadasmik manga naba gi report leire punwa maksing asi khangana ba hona bada media gi asubo thodang lai haike
hepatitis C screening tawbagi sang yamna nemba screening tawba singi marakta su treatment tawbagi sang yamna nemba se akoina masi miyam da tangai phatana khangandaba yade haibagi wakalondo lakpadagi sugumba pau sing asidi media gi kuthangda akoina satragadi pak sana yoba ngamoi haidana khoi ngasi hepatitis C sigi laiba present friends sigi matangda koi media sing sigi marakta sensitization workshop ase sinjabani National Health Mission Manipur amasung kuntruk suba Assam Rifles anina punna sinduna diabetes thyroid ki anaba amadi cholesterol gi matangda awareness program amadi layong sing asi khangdonui matangda campaign ama yaripu bisnu na hada leba kuntruk suba Assam Rifles ki post pangthokre nubanupi punna samarom lem lang ki amadi mathau taba hida langthak sing suyen thoke bisnu na youth federations yaripu ki secretary bomsana layangba mapung phamna ngamdaba myoi singi damakta ngasi camp asi pangthokpani haike Lions Club of Imphal City sponsor Toduna Lampel Patal Leba NIT complex ta Usara Sohumrom Thakre Tharmuda Lions Club of Imphal ki President Lions Mahendra Pratap Amadi NIT ki Registrar Dr. K.S. Manglemne Singba Miyokana Suraki How's the Pagmark Tanatimba Brevatam se The Great Wedding Sale by Mobile Furniture. Chicken 65, chicken lollipop dry, chicken masala, chicken lollipop masala. Maipa Foods, available at your nearby store. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Maipa Dance Studio and Fitness Gym. Madeline introducing School Students Health Checkup program at school campus. On-site student health checkup, general medical checkup for student, dental checkup, eye checkup, ENT checkup, etc. and student medical report. Also on-site school medical room. We help in setting up medical room at your school by providing well-trained nursing staff, medical equipment, first aid materials, ambulance on call, etc. Madeline office, Forum Partner, Jennings Hospital. Goods and Services Tax GST da register tawiraba taxpayer khudingmakna matam chana GSTR 3B monthly return file tawiu February thagi GSTR 3B return file tawbagi aroiba numiti lakliba March kitang kundani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiu Kanganjariba Department of Taxes Government of Manipur Northeast Ahanbo in the National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in sakhangraba Pradhan Mantri Awas Yojana Housing for All Mission ki makhada subsidized loan pibada mangzil thariba Patsoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang dukjare miyamna financial facilities sing lobi na baning sing jare Patsoibi Housing Finance Company Limited and its subsidiary group of companies Break mutu taram nuksari makata pausing operational guidelines of farmers producers company gi matang dat numit mangani subna setakada farmers training program ma ngasidagi ibudo margins khubam community hall hengang hokre training program haldobagi thoromda agriculture director Laltai Puis Banchong modern agriculture gi consultants
Tarakesur amadi Manipur Small Farmers Agribusiness Consortium ge Project Coordinator MS Khaidam singba miyosing na sarukaki Tarakesur na Manipur da sentok leina matokram na khoyo kadagi habigi matang na wafam kaya phongdoki Project Coordinator MS Khaidam na matokram na Farmers Club sengbadagi makoi bu hingna ba kari tawu mathok tabagi amadi Farmers singna bank tagi loan kamdon lawgadagi habigi matang da wafam kaya phongdopa loina na khoi marang kaina loiduna khoi puthoke harabadi khoi gi machinja oiriba mahi marong mana masing marang kaina thaba mathok tai haiki lenga sin lairaba kayagi piriba sakthung amadi scheme kayagi kanaba phangdaba amadi thawoi bidabadagi penadaba yaure hari hiramasida paunamama aina hojik leiba mafam asi uribok lamboi khongnang khong veterinary lairakta leiba namram nobin hoigi mayumdani Sonarba mahakna mapuroiba leikhidaba matung mapamda halaktuna hojik phawbada awaba kya payoknari haibadu amuktang miying changminasi Lishoto ba thoki baneba adagi thokra ganda hanjalaktre imai chaje ahing je wana lele mi gi barajida nambun torenda mi asiba malayena mai haina badagi yengo bada ma oina sirame sora loigra matung dai je ipamda angang je poraga laeba ade la ga matung da ai yang wana lele haibadi isana ikhongna chapa khopa gamda banina adagi angang ji gi school mapi marol hoisan babo ai ngamjade ba ikhona isana ya jada banina ba ipungna ju paisa nusa thoga su macha mayam ai gi honari banina aina ju lai su je ibung jida tamhan biyo haibato ngamtre mana side hal jumda halakodegi di nopa moya songi mina ju kamda hanu siang biraktre aina chomda isai nu chai kha chatra khota tore heraga ai ju isa mayam jiga toroga dum ngamna ngona ba nasiba hodum lele sini karigombi amata phangde na siba ho adune chatpa yaba chalore de councilor su unare member su unare ayamule unare unaru matam sida karimta mone chu thawa chabi rakti aduna masi hoi thamoi se khitang pendi kongang chalo haibe da chatle unare amadamu ka amadamu sangi sidan ate amadamu chalo da am chalo haire amadamu chalo haire adu chalu ba potu karimta value leiti waraga no sa mata chado thonga free ga or halai Aku mama ada yang dina apa bes kuda tangan dina apa bes kuda tamdini. Isa dina lari katang phabanina ai tuition bau tamhan bangam de huji karim bau jingjina imau ni pijing ne khaga ta ga huji lairi bani na government ki side tagi ateng kharati pam ano haijarure member da ju haijarure ai gi che chang sudabani ni khangde adegi matam watbana ni khangde moina ju karibta makhata birakte Sarkar asina disable gi damakta piriba kanaba asi Lorembam Ongbi Radhamani nadi phangdana leiri madudagi hindoktuna CMSD card amadi ration card phauta phangdana leiri lakliba wafam di government asina paikhatlikba laibagi scheme sing asi laiba kayada phangi phangde haibadu khanafam thole video journalist Rosimala Sagapam ga lonina Bebita Asangbam ISTV News Lamboi Khongnangkhong Impal West Kamanugi Kangbu Manang say Wang Bomleka Amadi Ziri Parking the table with Tabak Satakre, additional SP Operation Aribam, Ganas Samgimi and Magara Satakiba, table with Tabaduda, Mui Samiro Amanto in a verification Sataki, Masagi Saktak say, Subsana Yaldo Mui Tarataret, Makatana Wang Pong Tonan of City Police Station Sinacre. Lagliba Lok Sabha Mikal Gamari Lena Tawal Police na local pass section Torang Sir Omoina, Atopa Maya Lekai Digi, Moirang Tem Indrokawa Muema, Yungo Litter Saniga Kona Fagalahari, Pagalaba Muema di Yungo Singadu Makataba, Aingo Tabak Lokananaba, excise the Sinakrahari. Lengang na Lai Singi, Anna Lang with the Mating Oinanaba, Nauno Putokiba, Chief Minister Gi Haxel Gi Temangi card Paiba Muema.
Rajmedi City da koki operation torba matung lang cell pinanaba leitabadagi anabadu hospital dagi puthaba yadaduna leiri hari ngasi Manipur Press Club pangthopa pawgi mifam amada soktuna lang liba joychandagi apokpi mama Wangkambam Sisimana maki masanupa Pundongbam Wanglaikai dagi Wangkambam Joychandra sei kunmanga apokpa Wangkambam Sanjit Thasi tang tarada accident amada kokta sokpadagi Jenims ta pukalaba matung Jenims authority na anabi phibam lui haina khangalakpadagi Rims ta refer torki Rims ta pukalaba matung Rims ki authority na operation tobi khudong sab leite haiduna khangalakpa loinana Ras Medicity da pukhatnaba khangalakpadagi Ras Medicity da pukhalaga langlaba matung sel leitabadagi safe minister gi hakseltigi tembangi kanaba lownaba hospital authority da hairubada safe minister gi hakselli tembangi khudong sab leite khangalakpadagi hospital dagi puthaba ngamdana leiri maramaduna lengakna angama mateng pangbiu phongdorok lau ge hamton bindo pidrna nida lau ya ro ko ro hare ko yu pa ju leite paisa bin hare te sarkar gi lair gi ka cha pa jai ka cha pa jai sarkar gi mateng bi amta phangde amta pibi de sarkar gi mateng khar pibi o di hau changi hospital ju sarkar gi mateng phangdrni pibi drni khoi upai letabni anab ju puthaba yadre puthaba upai khar to bi sarkar mateng khar pangbi Manipur Human Rights Commission na remote area da leiriba citizens sing often hearing natraga mobile setting pangthokre hari ngasi lampel pata leiba commission gi office ta pangthokiba pawgi mifam amada acting chairperson khaidem manina moreda United NGO Mission Manipur ga punna sinduna tongan ba furup sing yawna human rights awareness program pangthokhi mobile setting gi manungda case kun gumdoi lokhatki masigi manungda Disabled gi right, safe drinking water, road condition, widows sing right, all age pension, education, health, care sing da yawi, moregi police officer amadi Assam Rifles Authority gasu unaduna kananen ki hari. Rifle na check tawada se more degi impanta na purakpa ambulance ta operation tonaba anaba yamna athu kaigi oina purakpa se Masih kadang tabi ki check post da adum apan bapiba adum bagi leiba aduna mo se pre passes o hindre aidan SP na masimadi adai talogzara ke aidan administration di DC ki mohutsen laga SDO ne ai ko ki hospital ki doctor MO in charge asiga toraga type up toraga asamre ko ke kangu amadu torage honarage an haira National Health Mission ga kuntruk suba Assam Rifles ka khusam naduna nomagi oiba awareness kam free health checkup ama khongjom da leiba air post ta pangthokre punami samrom langbaga luinana lemna test tobi kudong sabasu phanganki Manipur People Bill Chana Hanaba Manipur Democratic Alliance ke mute kangbu amana Delhi da setuna taksilure hari Uripokta Leba Alliance ke office ta pangthokiba pawgi mipamamada convener M Tombina haukiba tang taraga mathoida BJP ki national president unaduna taksin ki president na hauji election ki court of conduct leibana thabak paikhatpada khudong sarwai mikhalase loibaga Lakadoba governments aduna panbayaba mateng pangangani haibagi thajabasu pirakhe tim aduna union minister Rambilas kasu unaduna home minister gi maki asinba leibana anaba unaba phangkhide adubu telephone da wari sanabada mathangi lakpada government aduna Manipur gi yalomi kannanaba thajapirkhe hari Manipur Democratic Alliance की मैगी देखिए अखोई मसी थाजब फावे पूर्व मियाम ना पामिबा बिल असिस्ता अखोई की MLA हुबुमंग ना इग्रीबा से कितंग सेमदोक सेमजिन तौरबसु सोइदना मणिपुर मियाम की दमकता कोई तुंग येलहोमी अमदि लैजरीबा कोई की कम्युनिटी पुनमकी सेप तौरनबा अदुगम खोंथा अमा सोइदना लखत पिदना अखोई मणिपुर की कितंग लैरिबा कोई की पुंगिंग कितंग दि फादबिगने हाबगी आशा दुगो लोना कोई हंजरकपने World Consumer Rights Day Torom Manipur State Legal Services Authority na sinduna none fought for peace land pangthokre Torom aduda advocate L Indira amadi advocate Kaisam Danena resource person oina wangangki Lakliba Lok Sabha Mikhalda disable singbo matau karamna board thadagani
EVM karamna sizinagani amade voter singbo hena wakal tahananabagi matangda multimedia campaign gi thorom ama Kumbi Bazar da pangthokre Sweeps Bisnupur gi Miang Makada Nehru Yuba Kendra Bisnupur amade District Elections Officer Bisnupur na punna sinbani Taramaduda District Social Welfare Officer and Jotin Supervisor S. Jo Morang S. Gokul District Coordinator NYK Salam Dana Society for Disabled Persons Manipur gi President K.S. Samshu Sarwaki Society asigi Secretary and Ibotona Asigumba program asi lakadariba Mikhal asida disabled singsu soidana maning tamna bot thadanabagi wakhalol lehalagani hari DMO Imphal West ke Lamjing Makada United Youth Club Kethel Manbi apunba Marapai bi Love amasung UPF Manipur Kethel Manbi Local Council ahumna punna sinduna Vector-borne disease ki matangda nomugi oiba awareness atorom ama Kethel Manbi Community Hall da pangthokre tarmaduda Dr. N Thoinau UPF Manipur ki President W Second New Kethel Manbi Marapai bi Luki Secretary Hais Sarmila Su Surgaki Dr. Thoinau na kang na sikpadagi sandokpa laina gi matangda resource person oina wangaki KVK Sandel ICR Manipur Center Amadi National Institutes of Agriculture Extension Management and Extensions Training Institutes Manipurna Punna Sinduna Post Harvest Processing Amadi Uhayamasung Manamasing Package Tonanabagi Matangda Numit Tarukni Satharkeba Skill Trainings Program KVK Sandel gi Training Holda Pangthokre ISTV News के रिपोर्टर डॉक्टर नोमाइथम रिनादा वुमेन एक्शंस फॉर डेवलपमेंट वार्ड ना क्राइम अगेंस्ट वुमेन सिंड्रेल के एक्सीलेंस रिपोर्टिंग के अवार्ड पीरगनी हरी रिना कक्सिंग अपाजी लेकाई दगे नोमाइथम इंद्रमणि के मसानुपिने मना से थासी तरा मपलदा पांगथोकदबा थोरम अमदा खुसिनगनी हरी हौजे हौजे नादुना लेरिबा Kangla Faugi Chief Editor Purkhambam Ibosouda Anjuna Selgi Mateng Fangkre Union ki President Brojenda Ningombana Lusingduna Atuba Matamda Haksang Pagatuna Paumi ki Sinfamda Halaktuna TV channel Singi Discussions Program da Amuk Hanna Yawa Ngamduna Miamgi Tabak Amuk Hanna Toba Ngamba Oibiu Haina Yapabawzel Supirongke Manipur University of Culture Departments of Theatre na Ahan Boina Putokpa Langmai Petang Naga Palace Compound Labor Government Dance College Open Air Theatre Utkre Torom Aduda Manipur University of Culture ge Vice Chancellor M Lakshmi Kumar Registrar Joy Chandra Deputy Registrar L Surjit RN Culture ge Director A Sivaras Sharma Susuraki Lai Haktaki Senarpa Sahi Kuntrani from Lebraba Singzama Lesang Tam Layambigi Kabok Saibiki Toram Ngasi Tangzanumita Levak Ningtogi Yaifanaba Amadi Amaiba Amaibiga Luinana Sana Konongda Atenport Kaduna Pangtokre Paikaliva Analai CMO Kangpope Doctors Kim Nangs Mishogi Makada Distress da Paikaliba Analangi Fibam Disina Tagat for Fongdokre Disina Ngasi Kaya Gulf Awardee Sing Tagatpa Fongdopoga Luinana at a health center Singisu Matok Tamjanaba Puning Tokki Sikkim the assistant professors Oiba Angoms Ingosa Hatkiba Togdok Puyaning the Fongdoktuna Kautrux Nupi Lufna Lekai Community Hall da Wakan Mipam Shatakre Numit Asida Miat Asida Senaba Myoy Atubada Logi Serak Pigadabani Hari Hariba Amang Sigi Mihalasia Yang Tina Happy Banina Mihapi Asi Putoga Ako Mapusaga Sinabiraga Mag Shibit and the Amazara Pangdi Paudi Ako Konganga Halaroy Neputare Suba All Manipur Sumang Lila Festival Nupa Kanglof ki Fall Loktokre Best Production da Sana Lebak Nasom Artist ki Ahingba Numit Natakre Mami Artist Association ki Thaza Maset ki Thavalna Anisuba
Peacemakers Artist Association gi Mona Lisa na ahum suba takre. Best Actor da Mami Artist Association gi Denny Likmabam, Best Actress da RK Sanato na takre. Like itil kawa say kuding pangthokobum tha si tang kun gamanga da apunba Love of the Hampaks like Love Mite Lemroll Performing Center Kangla Kuntok Yais apunba Love Sanam He Divine Society amadi Universal Murders Organization apun estinuna hangangi ibudo pakangba kubamdagi hauduna like itil kawa amadi yek tinabagi thoram Manipur lediba tongan ba proof sing yauna pangthokani haina ngasi press club to pangthok pawmi singa unabada thoramasigi advisor KB Kuman na pangdokre hangang dagi Kwarman Kaitel da singmi tami yauna like Kaitel karaba matungda Kwarman Kaitel dagi tilakpa pot hangangi ibudo pakang bagi kubamda thong thaklaba matung singmi tami punna saminagani thormasida miyamna surga view phongdorle like Kaitel kaba hai na khangnaba yektinnaba harga su khangnaba thauramase ibudo pakang bagi laingakta asuki matik hai singba lailup tilup anibu nungsinanaba mamal yamlaba thauram amani hauji makata na ngasi sanu paw mulobise Ze Songtungs era veterans na Tarok Suba Sadar Health District Veterans Sports Mitski Champion Oikrep Kampopi Thomas Ground da ngasi sanakiba final da Ze Songtungs na Tunjang Langs Veterans Bo tie break da mighty pikimani ngasi losinmiki thorom da Edi Sadar Health ki chairman Hakolangs Hangsing KTC gi member sing local civil body singi lusingba singsu suraki Second divisions I League Traugi Oina Aroiba home match Oina Hayangs ATK Arga Kumalamparks Man Stadium da Tenargani Hayangi match asi entry free Oigani Hari Nominini Suna Satagadaba football coaching Oiba premiums skill introductions to communities coaching course among asi Morang Lamkai Leba Hotels Lagview Conference Hall da Hokre British Council Premiers Skills Indiana sponsor Toduna Amopa Morangna Sinduna Setaba course Haudopi Thoramda AFC instructor as Ikendro Arjun Awardee or Bambam Amopagi Secretary as Shotozitna Morubimi Simona Suraki British Council's Premiers Skills India instructor Joa Ravelo Amade Sams Gaulina football course Kungamarida Apapa Sanori Potona training cat Takpi Tambiki Amofagi secretaries as Sotozitna Pangtoliba courses in a Lamdamasita Papa football Sanori Potopangani Hike. The Kauriba skill singasi Panganaba coaches singasibu British Council na Akoigi India the Tartuna coaches program asi Tha Home Chatabani India the January Mass Proba Chataba program asida Manipur Pangiba Emopai Academy Chinjaba program asina Aroiba Amasung Manipur Ahanba coaching program ni Haiba coaching program asisa Trabamatunda Manipur labor players in the Yamna Kanaraba Ano Anova Premier League skill Pangaba coaches singasina Manipur Gilandam Asibu football Gilam Chokopada Mating Pangani Haina Zauna Sabat Tamjari Makatapos sana Pau Boyan Tuzum di Muk Pamigani. YWC lang tabal na Riyang Star na gamapal bumaiti bapiduna Anisuba Haibok T20 Cricket Tournament ki champion oikre. Lang tabal Sporting Club lang tabal mantri kong makalekay na sintuna sa hiyasigi January tang kun teretegi tim kun na grumari tong na kairutuna lang tabal public ground lang tabal mantri kong makalekay na sa tarakiba Anisuba Haibok T20 Cricket Tournament nga si Loisan Kre. Loisan bagi thoramda Shanghai Express Daily newspaper gi publisher Nisikant Singh Sapam Imphal West ki Zilla Parishad member L Roshan Langthabal Mantri Khong Naurem Nikai GP ki Pradhan Ahibam Sunanda Manipur Cricket Association ki Vice President Songtham Sauba Manipur Library Association ki President K Sauba Mati Langthabal Sporting Club ki President T.S. Ibom Chana Thaurambapu Singh Oike Satarkipa tournament asigi ngasi aruiban wiki sankipa match da YWC lang thabal na Riyang Star nagamapal bu wiki anida maitibu piduna champion oikibani
Match asida Riyang Star Nagamapal na toss ngamduna ahanba betting tokibada apiba over konda wicket ni pal turaga rancha magakuntaruk lauki. Masigi pakumda anisuba betting tokiba YWC Langthabal na over taramapalga ball marida wicket ni pankak turaga apiba target adu yautuna match asi mai pakibani. Match asida YWC Langthabal gi sanaroi ananna out oidana ball kuntra humdoida rancha magamarputra lauduna man of the match takre. Satarkiba tournament asigi winner oikiba YWC Langthabalda trophy ga loinana lupa lising yangkai runners up takiba Riyang Star Nagamapalda trophy ga loinana lupa lising kuntra man of the series gi mana takiba SCCC Singdambagi nanawda trophy ga loinana lupa lising ani highest run scorer gi mana takiba PTRC Pasoi gi Rajuda trophy ga loinana lupa lising ani highest wicket taker gi mana takiba PCC gi Pritam YWC gi Suninamadi MC gi Biswajita trophy ga loinana lupa lising ani most sixer of the tournament ke mana takiba Riyang Star Nagamapal gi Zayanta Amadi PTRC Pasoi gi Rajuda trophy ga loinana lupa lising ani best wicket keeper of the tournament ki mana takiba Force Ketri Gau gi Apresta trophy ga loinana lupa lising ani thormapu singna khusinaki. Imphal iski M Khabamna Bisnupur district ki klasa kainabo maitibu piduna sahi sigi humphuma thoi suba Sarsosan Singh KCSI CBE Memorial Invitation Football Tournament ki semi-final sangkhre. All Manipur Football Association Sinduna sahi sigi January tang kunipal dagi team kuntra mathoina saruk yaduna Khumalampa Artificial Turf Ground sathariba tournament asigi ngasi sanakiba match da Imphal iski M Khabamna Bisnupur district ki klasa kainobo goal ani sinoda maitibu piduna semi-final sangkhibani. Match sida mai pakiba M Khabamgi goal ani edu Gobin namadi Valentine na match ki taranipal subamadi match ki humputra manga sub minita sankibani. Match sida class ha kainogi sanaroi ke Gunisora madi M Khabamgi S Thomas ta match conduct tokiba referee na yellow card utki. Sathariba tournament asigi hayeng match leiroi. Taranipal Suba Governance Cup Women's Polo Tournament ki aroiba match da Imphal Riding Club Lampen Pat amadi Singkhai Humba Polo Club Kongpan ga sanaragani. Manipur Horse Riding and Polo Association Sinduna tha sigi tang taramanga dagi nupi gi polo team marina saruk yaduna Imphal gi mapal kangjibung na sathariba tournament asigi ngasi sanakiba ani suba semi-final match da Imphal Riding Club Lampen Pat na Thamiban Youth Polo Club po Panjal tarahomdoi sinoda yamna laksana maitibu piduna final sangkhibani. Imphal Riding Club Lampen Pat ki mai pakibagi Panjal Singadu A Romapati amadi S Langlen na Panjal Mari Mari sankhi. KS Habi na Panjal ahum amadi KS Daventi na Panjal ani sanduna match asi mai pakibani. Tournament asigi aruba match tha sigi tang taramapalda Singkhai Humba Polo Club Kongpan amadi Imphal Riding Club Lampen Pat ka sanagani. Amaromda Association asina sinduna tha sigi tang tara homdoidagi Manipur gi masang narba nupa gi polo team nipa na saruk yaduna ground asida sathariba kumapal suba Governance Cup Invitation Polo Tournament ki ngasi sanakiba match da Manipur Police Sports Club Team B na KNMM Riding School Singdamai bu Panjal manga ahumda maitibu piduna semi final sangkhre. Manipur Police Sports Club Team B gi mai pakibagi Panjal Singadu Y Binoy amadi T Pradeep Kumar na Panjal ani sankhi atopa Panjal aduna M Surjit na sankhibani. Match asida mai tikiba KNMM Riding School Singdamai gi Panjal ahumadu O Saitajit L Thompson namadi Ais Mohindro na sankhibani. Sathariba tournament asigi ahanba semi-final match hai nungtil pung amatabada Singkhai Humba Polo Club Kongpa namadi Imphal Riding Club Team A ga sanagani. Ani suba semi-final match da X Polo Club Wangkhai amadi Manipur Police Sports Club Team B ga sanaragani. All Manipur Football Association sinduna tha sigi tang taramari dagi team mapana saruk yaduna home and the away basis sathariba kulum doi suba thangjam Birasandra mari maipakpi Memorial Winners Cup for Men's ki ngasi KIYC Khetri Iril Mapal gi home ground oina BMFC ground tabung khokta sanakiba match da KIYC Khetri Iril Mapal na YDO Sorabu gol manga amada maitiba pikre. KIYC Khetri Iril Mapal ki mai pakibagi gol singadu MD Sabir Ali na gol ahum sankhi atopa gol ani aduna MD Aziz amadi Rohit na sankhibani. Match asida mai tikiba YDO Soragi amatangarba gol adu MD Rohit Shah na sankhi.
अहानबा BBM Memorial Trophy Veteran Football Tournament की अरोइबा मैच दा फ्लाम इम्फाल अमदी ATBFA थांगमैबनगा सानरगनी United Veteran Football Association Manipur gi miyang makhada Imphal East Veteran Football Association na sinduna mamang thagi tang kunteretegi team nipan grubani thongna khaidoktuna SWC Nungoi ground sathariba tournament asigi ngasi sanakhiba ahanba semi-final match da Phlam Imphal na Basai thangmaibanbu penalty da goal mari amada maiti piduna final sangkhibani tournament asigi anisuba semi-final match ki sanakhiba ATBFA thangmaibanna Trapsa Malombo goal ama sinoda maiti piduna final sangkhre Kamaikya Social Youth Club na sinduna ngasidagi KSYC ground hiang thangda team tarungna grumani thongna khaidoktuna ahanbai 11 let S Tomba Memorial Junior Volleyball Tournament hokre ngasi ahubu numit ki sankhiba match da IGO oinamna LCL lay phrakpambo set ahumani taramanga kunmanga taranipal kunmanga amadi taramanga tarahumdoi da maiti pikre All Manipur Volleyball Association gi miyang makhada Young Men's Development Organization herangwai thongna sinduna tha sigi tang taramari degi team nipan grubani thongna khaidoktuna YMDO herangwai thong volleyball ground da sathariba tournament asigi ngasi sanakadaba ahanba match da YPA hiranmai laktabadagi NYBA team bi nauremna walk over lokre Ani Shuba match ki sanakibada YMDO herangwai thongna Maikia Mayang Imphal bu set ahum sino kunmanga tarani thoi kunmanga taramapal kunmanga tara treta maiti piki ahum Shuba match ki sanakibada Naipa nauremna PRSC Paurabi bu set ahum sino kunmanga tara tret amadi kunmanga taramari da maiti piki MSFC Hangangna Langai FC Sanjan Bambu Mighty Piduna Saloka Mapan Subalmai Kender Village by Impetus Men's Open 7-set Football Tournament ki champion Waikre Salo Youth Union Club na sinduna mamang thagi tang mari degi team kunmangana group Nepal thokna khaidoktuna club asigi ground satarki tournament ngasi loisen kre ngasi sankiba roiba match da MSFC Hangangna Langai FC Sanjan Bambu goal ani amada mighty piduna champion waikibani match asida mai pakiba MSFC Hangangi goal ani du Stelen amadi topper na sanki match asida mai tikiba Langai FC Sanjan Bambu amata ngarba goal aduna Roger na sankibani winner oikiba MSFC Hangangda trophy gilonana lupa lising nipu runners up takiba Langai FC Sanjan Bamda trophy gilonana lupa lising kuntra tharumba pusingna khusinaki Terus baya husi makata nanga sinong wigo kiba inga sai Paulo bise Environment Director teki pangkiba siwai kiba inga sa madino jiki pauda khwai digi sa kiba Celsius degree kuntra mari dasmik tarung Nepal khwai digi ingba Celsius degree tarani thoi dasmik ahum mari Nukchita yaw isang manilgi sang maximum da sada maripu tarani thoi dasmik taret ama minimum da sada kuntra dasmik taru oiki Ngasigi nong suki bagi sang sino dasmik ama ani millimeter ni Loisila putam rui pausing amuk na pizre Lamphel leba PDG Sokam Residential Complex angi wangmada mi karna mayung gomna sendok sadok le mari lena sing yang sindre Federal District Manung Senba Parbung Amadi Luntun Langs area digi Security Force na Mar People's Convention Democratic ke Miyoni Haiba Cadre Taret Yamlobak Kulai Kya Konan Fagale Musung Zesangtun's areas Veteran Natural Suba Sador Health District's Veteran Sport is Champion Oikre Ngasiri Estimate Piziba Manipur Pomotang so is rating Tavi Punopom Kana Kurundre